Pauche yumpham oiba maruoiba paukhara update tawjari Furup sing wari chanaduna warisil puraknaba lambi ama puraklagani haibagi pau phangle CM India lengangna athubada lamdam asigi kanglo furup singi marakta leinariba wakhal tanadaba sing wari chanaduna loisinnabagi lambi ama puraklagani haibagi pau phangle isingi chawna amangata thogankraba Manipur gi lambi thong semjinnaba lupa crore chamri sanction torakle haina Chief Minister Nongthombam Birena phongdokhre Wafam masi Manipur Lengaki Department of Skills, Labor, Employment and Entrepreneurship ki makhada leiba Manipur Building and Under Construction Workers Welfare Board na sinduna chakyel da leiba ITI complex ta pangthok kiba training center amadi 3 night shelters of BOC workers na hangdokpagi thoramda Chief Minister N Birena phongdokhibani thoramgi athoiba mithunglen gi warol piraduna Chief Minister N Birena hai mamang chahigi me ahumdagi hauduna state asida thokliba irang asina maram oiraga Mioi kaya awaba mayok na hali adubu lebak amadi miyam kannaba honabada thokiba isunina masisu aikhoina mayok na daba yaroi India lengangna athubada lamdam asigi kanglo phurup singi marakta leinariba wakal tanadaba sing wari chanaduna losinbagi lambi ama soidana puraklagani haibagi pau leire lebak asigi Prime Minister gi makhada yumthong khudingi senthok leitaba yade haibagi pandamda yum amada lupa lakh amadagina lakh 10 phawba piduna hingjanabagi lambi pinaba honari senpham asigi chada kunthana grant ni aduga chada humbudrana loan ni asigumba khudongchaba asi lamdam asigi miyamnasu lobi ho napsagi makhada miyamda lemna jeng yenbagi matam kumja lisingani kunipal phawba changdokhre lebaki oina thabaksu tawdaba yade adubu aikhoisu hingdaba yadabani haiki mahakna makha taraduna hai lebak asigi road transport amasung highway gi union minister na Manipur gi ising isawna amangata thogankraba lambi thong semjinnaba lupa crore chamri rom sanction tawraklagani haibagi pau phangle Imphal manungi lambi sing amasung singi district headquarters singi lambi sing concrete road onthoklagani lengak asina naha sing amasung miyam pumnamaki yaipa thaurangi damak lepa leitana thabak thoram kaya paikhatli state asigi lairik laisu hairaba thabak phangdaba leiriba naha sing loinamak lebaki thabak piba ngamdaba Atopa state singda thabak pinaba lengangna akhanaba training piduna thabak paikhatli Mioi lising ani romgi training tawduna mapalamda thabak pinaba thagadoriba asida miyamna saruk yabi ho relief camp leiriba ichininaw singdana hena khudongchaba pigani haiki paliba lenga asigi lakpadagi labor department gi labor card semduna lamdam sigi miyamda kanaba kaya piri nomagi chara taliba singda department asina kanaba pinaba lengaksina angamba thakta honari nupi angangi phibam phagathanaba ikai kumnabagi changwa khatnaba tongan tongan mathabak thoram kaya su paikhatli state asida dengi lainagi chaitheng chawna mayok naragli dengi haibasi miyoibagi punsi mangba yaba lainani laina asidagi ngakthoknaba aikoi khudimakna lokhum thokpa thodang loduna ngakthoknaba honaminasi amot aikai paisinduna kangmarum koksinba yaba mafamsing lehelloisi haiki ngasigi thoram aduga mari lainana labor minister haikham dingona hai Manipur Building and Under Construction Workers Welfare Board asina kumja lisingani taradagi lingkhatkhiba ama oiragasu board asi mapung phana thabak pangthokpa haukiba asi state asida BJP gi lengak laklaba matung kumja lisingani tara Nepal dagini board asina state asigi sinmi singi yaipa thaurangi thabak sing paikhatuna lakli ngasi sangariba training center amadi night shelter ahum asina sinmi singda ajoba kanaba ama piragani ngasigi toromaduda Chief Minister Nongthombam Birena Manipur Building and Under Construction Workers Welfare Board ki makhada nongna saba training center ama haunabi matung ina sangaki loinana Chief Minister online gi khuthangda Imphal West District ki Sekmaida chama budget night shelter ama Imphal East District ki Kyamgaida chama bedded night shelter amadi Jiribam district ki Dibong Khunouda chama budget night shelter amasu sangaki ngasigi thorom aduda Chief Minister Nongthombam Biren Labor Minister Haikham Dingo Power Minister Thongam Biswajit lengaki maru oiba MLA sing Manipur Building and Under Construction Workers Welfare Board ki chairperson K Sarat Kumar BJP Manipur Pradesh ki President A Sardana Singba Presidium member oina saruk yaki Makha tarakpa pauda Mioi ama Nongmeina Kaplamle Imphal Police Station gi manung channa leiba Uripok Sorbon Thingelda ngasi numidang pung 3 makai rom tarakpada naha ama yet thangba mapaigalda Nongmei maru ama Kaplamlaga hundoklamle Nongmei maru na panduna sokloba naha adu Uripok
Taurangbam Lekai Soro Kaibam Amarjit Sahi Kuntaruk Apopagi Ming Herojit Kawi Hauji Rims Hospital Layengli Kari Maram Gidamak Mahak Nongmeina Kaplamle Haiba Khangbang Ngamdri Makha tarakpa pauda drug ka Konana Mioi ahum phare akaknaba pau ama phangmadagi Assam Rifles na Mizoram Myanmar ga lonaba tongan ba mafam singda thiba humbagi thabak chathabada punna lupa crore 62 rongi oigadaba yamlaba drug ka Konana Mioi ahum phare hairi Assam Rifles tagi phangba pau na hai Assam Rifles ki akanaba team amana Mizoram gi GT area da thiba humbagi thabak chathabada lupa crore ama point Maripudra Mapalgi heroin gram Chani Maripu Nipal Phagat Pangamkibani Mafam Asidagi Polam Sing Asiga Konana Mioi Ama Phagat Pangamki Makha tarakpada Mizoram gi Chaphai district Melbuk area da thiba humbagi thabak chathabada lupa crore humfugi orgadaba metham phetamil tablet lakh aniga Konana Mioi ani Phagatkhre Pharab Mioi amadi Polam Sing adu makha taba logi action lokhatnabagi damak Mizoram police da Sinakhre hairi Makha tarakpa pauda Manipur kansi harabadi lamdam masi masak munna khangminaba changi dinganglui gangmai Lairik haiba mising hengalabasu Manipur kanba ngamloidabagi pibamda lakpa asimak laibak thibani Manipur kansi harabadi lamdam masi masak munna khangminaba changi apunbagi pangal sagatuna Manipur kanminasi haina Hill Area Committee Chairman Dinganglung Gangmeina phongdokre wafam masi India lengaki Ministry of Personnel Public Grievances and Princess ki Personnel and Training Department na sponsor tawduna Manipur Information Commission na sinduna numit mangani chumna pangthorakiba Right to Information Week celebration loisinbagi thoramda mahangna phongdokibani Manipur Press Club ta ngasi pangthokiba thoram adugi athoiba mithunglenggi warol piraduna Nungba Assembly Constituency gi MLA su oiriba Dinganglu Gangmeina hai state asigi oiriba phibam asida miyamna hojik chamamnaba tangkak amada leiri asikumba luroba matam asida RTI eki kanaba adu longminaduna asengba achumba khangminaduna lamdam asi mamai chumnaba honaminasi haiki RTI kanglon chumna sijinaduna ek asigi kanaba longminasi mi amagi mang taknaba oina RTI ek asibo ekhoina khak sijinaroisi haiki makhatana mahakna phongdokibada Manipur kansi harabadi lamdam asi masak munna khangminaba changi yelongaidagi lamdam asida kunda miraknaro Minaraklaba Kanglup Purup Singi Nat Amadi Channel Lon Sing Masak Khangba Watpana Asigumba Aikogi Marakta Laiba Mari Ngasidi Lapthok Narakli Hogalakliba Mirolda Himinariba Kanglup Purup Singi Apunba Wari Tahanba Mathoktai Lairik Haiba Mioi Masing Hengalaktuna Chakwat Khongthang Kaya Lairabasu Manipur Kanba Ngamloidabagi Pibamda Lakba Asimak Laibak Thibani Aikoi Apunbagi Pangal Sagatuna Manipur Kanna Bohono Minasi Hainasu Phongdoki Thauram Mapugi Warol Piraduna Manipurgi Chief Information Commissioner Koijam Radhe Shamna Hai Lebak Asigi Oina Chahi Khudingi RTI Information Week ki thoram pangthokli state asigi oina su tha asigi manga dagi tara pawba numit mangani chumna thoram asi pangthokpani lebak asigi mioi khudingmak inform oihanduna corruption leitaba transparent oiba lebak ama lehenaba haibasi RTI eki maru oiba pandamni miyamda mathau taba public authority gi information sing phangannaba RTI ek asi leiribani masi khakta natana ek asigi makhada sensitive oiba amasung confidential oiba information sing ngaktuna balance thamduna lebak asigi mioi sing informed citizen ohenba haibasi maru oiba amani Manipur ki Chief Information Commissioner Akoijam Rajesh Samna Thoromapu Manipur University of Culture ki Vice Chancellor Professor Pongnam Gunindro amadi Hanagi State Chief Information Commissioner Oinam Sunenna akhanaba mithung sing oiduna pangthokiba thorom aduda RTI ek sing yauna tongan ba mioi kyasu saruk yaki loinana thorom gi saruk ama oina tha asigi tareta state ki thakta pangthokiba RTI painting competition da makok mathang takraba mahirui singdasu mana matum yenthokhi makha tarakpa pawda editorial kalam dagi machangoiba paw ama lokhachari haujik lalakni haibasi kawdabana chungani Manipur ki hauji thokliba lala sigi chingkhong chingya da khundariba mioi kaya ki punsi marel angako phangna wana leli matam amada hekta hauropa kuki narco terrorist singi lan ngakthoknaba khulngakpa mioi kaya mayumda changdaba makai lala si thengnanaba sem saduna numit khudingi pali naina leinari cheraksida matamgi matung ina kumai harau su thorakli adubu aikhoina haujik leiriba punsi mahing asi lalakni haibasi loina kawthoknaduna kumai harauda hena mai onsinbadi sumdabra khali lan loiraba matung mahogsagi shanti hanjilaklaba kanda pangthokpa yaba kumai harau
पांथोक्लगा लाइगी तौदबा यादबा लाइसोन तिनसोन तमक पांथोक्लगा लांदा माय ओनसिनबना चुम्ब्रा खली ngasimak durga astamari bar numit asida lebaki irangsu kallingai charak asida hiangthang lairimbi lai khurumbasu kumai amagumna ngarang ahing nongyai sikna chainaba ngamdaba nupi angang ngaktana lai khurumba adubu pamdaba yetpagi wafam din natte tawbudabu haujik maitei phurupta kuki narko terrorist singna landarakliba lan asigi maraktadi harau kumai gi thabaksi tawdaba yadabagi damak tawhaningbagi wa khaktani mamang sahidadi ningol singi khwaidagi chawba ningol chakoba phawba tawnakhide lotna ningon chakoba chatpa phawba lambida thatuna thingba phawba yaukhibagi paw lairi maitei phurupta harau kumaida tawduna leibagi mahut thokliba lansigi waroisin ama puraknaba honabagi wakhal thadabana phagani khali isagi iramdamda ngasi mioi kayagi mayum makai mai thadok pikhrabadagi lanjenaduna relief camp kayada changjafam थाकफम खंगना वाना पुंसी लेलिबा सिंगी खरा खनसी पुनमक असि थोलिबसी कुकी नार्को टेररिस्ट सिंगननी हाइबसी पुनमकना खंगनरबो वाफमनी पुनमक असि येंगलोरगा लानसिगी तंग ताबा वारिसिन अमा पुरक्त्रिबा फावबा कुमै हराउदा पुनिंग थादोक लोइसी हाइनिंगी।